Mahiroi lising kunmapan ga humfu manga na saruk yaduna Council of Higher Secondary Education Manipur na lauba Higher Secondary Exam lising ani kun ga manga ngasidagi haukrai ayok pung taradagi nungthil pung ama fawba chathakiba exam asigidama ayok pung mapan rom taba matamdagi hauna exam center singda Mahiroi mama mapa singna lakna duna sem sanakhi exam asigi ngasi ahoba numita MIL amadi Alternative English subject thoki chengi exam center kuntranipan amadi tamgi exam center humfutara mari punna exam center chamaga tarani thoi pangthokiba exam asida science stream da mahiroi lising kun ga chanipan ga mari futara humdoi art stream da mahiroi lising tare ka chatru ka kuntrani thoi amadi commerce stream da mahiroi chamnga ga nifuna saruk yari Mars kuntaru fawba chathagadaba exam asibu kanglon chumna pangthoknaba CoHSEM gi chairman T Ozit na luchingba official sing na koina chatuna yengsinki masigi mathakta miyoi ahum na saba CoHSEM gi flying squad team nifu nipan amadi mahiroi loop singi volunteer singna exam center singda koina chatuna exam asida aranba pambai sizinaba thingnaba akanba thabak sing laukhatli District Administration amadi District Police singi maikai digisu exam center singi akoibada akanba section thaurang sing laukhatuna exam asibu ingna chikna pangthokhanki Panbayabadi ngasidagi horiba exam asi chingi district singdasu kanglon chumna pangthoknaba CoHSEM na chingi district singi tongan ba nodal official sing haptuna yengshinbagi thabak chathaki amadi haukiba chahi kharada social media da question leak oibagi wathok thokibadu chahi asigi oinadi thoktanabagi dama ahenba thabak laukhatle haina CoHSEM na laukthokhiba lekhrabani loinana lenga ki maiki digisu exam da aranba tawba sing thingnaba assembly da bill fawbo puthoktuna pass tawkhrabani